Education as ki makada hangliba mahailoi-sang singda tamliba maru oina mahai-githa class 10 gi mahailoi-sing oiba revision course class ama Jiribam district ki oina mathangi tha November 15 thang janumidagi hauzaragani afaba khunai ama semgatpada Mahiroi-singbu mahai-masing ningthina tambiba mathau tarakli hauzik iramdam asida thokliba thokaningdaba thodok wathok-sing asina maram oiduna mahiroi lising kayada mahai masingda achoba chaitheng ama piri education sector da chaungna singnarakliba asidagi khara makhai kalhaunabagi wakhalonda Manipuri Mahairoi Singi apunba lop MSF ki masa ama oriba district committee Jiribam na hariba revision course asi chahi kayadagi leptana sangsingduna lakliba Eikhoi Lairik Ningthina Tamsi haina haiba loop asigi academic campaign asigi makhada tararak shuba oina pangthoklagani education sector gi makhada leiba government amati private mahailoi-sang singda tamliba mahairoi-singna saruk yaba yagani Jiribam district ki oina pangthokadoriba class 10 gi coaching class asida English mathematics science amadi social science hariba subject singda yumpham oiduna district asigi manung chana leiba Jiribam higher secondary school da pangthokjagani hariba revision coaching class asida saruk yaningba lengak amadi lanai mahailoi-sang singi mahairoi-singna Manipuri Student Federation District Committee Jiribam dagi registration form mamal supna dagi lupa yankhai oiduna November gi chaichat ama thangza English singaniga kunmanga numitagi fangbigani form asi November gi chaichat tarahumdoi sagolsen numit fawba thaduna loishingani mahairoi singna hariba matam asi fawbada form lobiduna thajinbiyu loinana masigi matangda hena khangbiningba leirabadi 6909779676 amadi 9366772085 amadi 7099417453 hariba contact number sing asida pau fawirangnabasu harakli